ꯑꯗꯣꯝꯅ ꯅꯨꯄꯤ ꯃꯈꯜ ꯃꯉꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯉꯒꯗꯤ ꯈꯗ꯭ꯔꯛ ꯈꯗ꯭ꯔꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄꯤꯔꯛꯎ꯫ ꯋꯥꯊꯤ ꯉꯥꯡꯗꯅ ꯀꯥꯟꯅꯗꯦ꯫ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅꯕ ꯇꯧꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯅꯨꯄꯤꯁꯤꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯃꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯖꯕ ꯂꯩ꯫ ꯃꯔꯝꯗꯤ ꯑꯗꯨꯉꯩ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯃꯇꯝꯗ ꯂꯥꯏꯔꯕ ꯂꯝꯖꯥꯛ ꯈꯝꯕꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯖꯥꯏꯕꯤ ꯑꯃ ꯊꯣꯏꯕꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯒꯨꯝ ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯈꯦꯟꯅꯕ ꯑꯃꯠꯇ ꯈꯥꯏꯗꯕꯤ ꯑꯁꯦꯡꯕ ꯊꯃꯣꯏꯇꯕꯨ ꯃꯤꯇꯥꯖꯕꯤ ꯄꯥꯝꯖꯕꯤ ꯃꯥꯅꯕꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯒꯗꯤ ꯃꯃꯥꯡ ꯊꯥꯅ ꯁꯤꯕꯤꯒꯦ ꯍꯥꯏꯕ ꯉꯝꯕꯤ ꯃꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯂꯥꯏꯔꯕ ꯂꯝꯖꯥꯛ ꯈꯝꯕ ꯑꯗꯣ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯑꯁꯤ ꯈꯔ ꯇꯥꯡꯅ ꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯗꯨꯗꯤ ꯅꯨꯄꯤ ꯔꯧ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯥꯗꯣꯡ ꯌꯣꯜꯂꯒ ꯆꯥꯖꯕꯤ ꯃꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯅꯍꯥ ꯑꯣꯏꯕꯁꯤꯡꯒ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯃꯤꯟꯅꯕ ꯈꯛꯇꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯈꯔ ꯂꯩꯕꯁꯤꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯤ꯫ ꯍꯥꯏꯅꯕ ꯂꯩ ꯏꯁꯣꯔ ꯐꯥꯎꯕꯗ ꯅꯨꯄꯤꯒꯤ ꯐꯖꯕꯗ ꯉꯥꯎꯏ ꯍꯥꯏꯅ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯅꯨꯄꯤꯅ ꯉꯥꯛꯇ ꯇꯥꯏꯅꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯅꯨꯄꯥꯁꯨ ꯍꯦꯛꯇ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯩ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯉꯥꯎꯖꯕꯤ ꯅꯨꯄꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯨꯔꯒ ꯅꯨꯡꯁꯤꯕꯅ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯈꯔ ꯈꯛꯀꯤꯅꯤ꯫ ꯉꯁꯤ ꯄꯩꯁాꯈꯔ ꯐꯪꯉꯦ ꯉꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏ ꯍꯌꯦꯡ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯜꯂꯕ ꯃꯇꯝꯗ ꯀꯨ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯍꯤꯞꯂꯕ ꯐꯥꯎꯕꯗ ꯅꯨꯡꯁꯤꯕꯒꯤ ꯃꯌꯦꯡꯗꯤ ꯈꯛ ꯍꯟꯊꯔꯣꯏ꯫ ꯃꯁꯤ ꯈꯪꯅ ꯅꯍꯥꯛ ꯊꯕꯛ ꯇꯧ꯫ ꯃꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤꯁꯤꯃꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯃꯥꯅꯒ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯅꯒ ꯍꯥꯏꯔꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯟꯖꯕꯤ ꯏꯄꯪ ꯄꯪꯖꯕꯤ ꯈꯨꯡꯒꯪꯒꯤ ꯏꯆꯝ ꯆꯝꯖꯕꯤ ꯂꯦꯝꯕꯤ ꯁꯅꯥꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯛꯑꯒꯗꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯦ ꯃꯊꯧ ꯍꯦꯛꯇ ꯇꯧꯒꯜꯂꯤ꯫ ꯑꯄꯤꯛꯄ ꯃꯤ ꯂꯥꯏꯔꯨꯅꯨ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯄꯤꯛꯆꯔꯁꯨ ꯍꯩꯀ꯭ꯔꯨ ꯆꯝꯄ꯭ꯔꯥꯒ ꯆꯥꯡꯗꯝꯅꯕꯗ ꯊꯣꯏꯅ ꯅꯣꯞꯅ ꯊꯣꯛꯇꯕꯤ ꯃꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯤ꯫ ꯊꯃꯣꯏꯗꯤ ꯈꯔ ꯃꯆꯣꯏ ꯇꯥꯒꯜꯂꯤ꯫ ꯅꯪꯅꯁꯨ ꯈꯠꯅꯕ ꯍꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯔꯝꯗꯤ ꯁꯥꯎꯈ꯭ꯔꯒꯗꯤ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯖꯈꯤꯅꯤ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯛꯏꯗꯨꯅ ꯀꯔꯤꯒꯤ? ꯃꯔꯝ ꯑꯗꯨ ꯀꯃꯦꯟꯇ ꯍꯥꯏꯔꯝꯃꯨ꯫ ꯍꯧꯖꯤꯛꯀꯥꯟ ꯂꯥꯟꯗꯒꯁꯨ ꯌꯥꯝꯅ ꯄꯥꯏꯅꯔꯕ ꯅꯣꯡꯃꯩ ꯂꯥꯏꯠ ꯃꯦꯆꯤꯟ ꯒꯟ ꯍꯥꯏꯕꯗꯤ LMG ꯀꯥꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯐꯥꯎꯕꯅ ꯍꯥꯏꯅꯔꯤꯕ ꯃꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯄꯥꯟꯕꯒꯨꯝ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄꯒ ꯀꯕꯣꯛ ꯄꯣꯛꯊꯒꯗꯒꯤ ꯉꯥꯏꯔꯒ ꯂꯩꯕ ꯅꯨꯄꯤ ꯃꯈꯜ ꯑꯗꯨꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯃꯥꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯅꯨꯄꯥꯕꯨ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯡꯗꯨꯅ ꯊꯝꯕ ꯄꯥꯝꯕꯤ ꯃꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯤꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕꯗꯣ꯫ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪꯕꯨ ꯄꯥꯝꯕꯨ ꯄꯥꯝꯕ꯭ꯔꯅꯦ? ꯄꯥꯝꯃꯨꯅꯨꯗ꯫ ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ ꯆꯥꯛꯇꯒ ꯍꯨ ꯍꯥꯞꯆꯤꯜꯂꯝꯗꯨꯕ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯇꯣꯄꯤꯛ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫